낭나 칼리지 가리노 합니다. 아나들이 누빠질 있죠. 낭 추앙 없을 때 리지 가리노 아니 밤도 누빠지 낭 추앙 누치리지 가리노 합니다. 마이네 합니다 까나 레기 함지. 마마마 마치만 하고 카라 레 카라가 왜 비들어 오야 브로. 하. 낭나 칼리지 가리노 합니다. 아니 밤도 누빠지는 낭얌 데디네 하비리시부 까이노. 아이 야부 송모모. 아이 마나든 아토부 누빠모 누시데. 아두가 아이기 본치시다 마나든 아토부 누빠모 아이 로홍수 로홍어. 아이 야부 송모모. 까이기노 미오이 바모 오이노 꼬가 샘나 미오이 바부 다 한테를 칼리도 보. 아이 야부 송모모. 아이 마나든 누빠모 누시데. 데디. 까이. 낭 아이씨 덕덕거 쿵먹니나. 낭 나탄다 포에나 낭 아이네 깨나 뭐 욕부지다 낭 빠티 공디다 호부 마짜주기다 막다 낭 내비메바. 낭 파이 낭. 마나든 누빠암다 아이기 로홍어. 농수농시바 파우데 아이나 아토부 누빠암다. 아이디 로얄리티네. 아씨. 아이씨 덕덕거 낭 가리고 뭐 마고 내 라이게 갈라봐 라이라봐 낭 이빠이 자 머리 땄나가면 낭 강가리 낭 아이네 끼에다는 목들 욕부지 마신지 양 마시야. Pare, tat kita nok tanor ito ipai sa mari tanaw ba ay daka oide ay di royal oil lupine lupa ani suna yeng ba su pamde aduga ay gipun sida lupa ama de hena so koi roy Kaya to ba yung ano din no? Ay nang yam sino si ay lupa yam pa manupi natin. Ay nang wala nung sili hay na mga bana yada ay kada way na hay. Mga bana yata sa ay na nang kita bakti lepi siti. Ay nang wala ini. Sara helo su pun he ni. Kunci sida. Nang to man mo wa hayam da nang ba. Mo din kamay na ina. Ni pa mem na sara helo do ina hayam do ino. Sara hayam hay na tin nang na kita mo to am lepi ay kada way nang kita mo dile bitin. Ay ba way mataw du ga ye. Ko ma wa ba mang gam. Natin nang nakhali시bu ay sibu nupa khuding pa man nupi no uro ba sibo. Ay nang wala ni pa na hay ba na tin. Wa ba ko na hay du nang. Do na sat ko. Noi ki nipa gi pun si de ne nipa gi wakhan de ne nupi sing se au ba yam na pamba a hin ba yam na pamba wakhan de yam pui madu taw gno mado sum na te Yan ba pa may wa na tin. Ay no wa ko mataw du ga. Kung napatan mo to ko mi ma ni kai bu ma. madu puno to ai na thing na ni nai su kan no hono sen tan da na ai thak ngam na bu hono ai na khoi na yum da lei raga thabak su do su na te tum na sa da mobile me la ga lei do sibu kem wa ba thabak na sibo Ado pun mo to na ma to ay ka ba ki ga gi se na ko na hona ri myam su ba. Daw ya da bai na to du su ba. adu da khang de ai nong da lei ni adu ga sara hin ba tam ni Ngon le na ngon sa he lo kana hai ga. ai khang de ngasi no ni si manung da ai sen na ba hona ga dom ni Ay tombe. Tasada I love you Ma ge she ko sam jo ma taw si da ni na thadok pang ngam ji. I love you too 피 수렴이네 해봐 taning de da moina ibani gi nuksi mari da kanam da na sida kana go man lai oi sina mo sida kanam da na thingu ngam ma ting na ti ai nangi da ma kile pi sidi nang soi gi da ma kile pa lo da kana na mo kai da ngum du na koi da bo 하나는 머리 사죠. 하. 아이네 마가 머리 사는 거 하면 들어. 고미 고다가 걸고 미 라이브 두다가 두가. 난 아이 마셔 아이 난 아이. 난 바로 가자. 하. 뭐 빠이네 뭐 나무도 난 빠이도 뭐 스티어세. 난 끼는 먹는 욕고 난 남자들이 난 de ni mo da khut thara bo ko 다들 디자이너. 나 아이 안 불러 그러나. pai pai adu ni ai ngasi ma no ni ya da nu pa da ai sen gi ni 난 액션 में नंग नुंगाई नंग आई ने करी तो रखे इदु यंग म नंग नतै न नौ लोकप त लोइ नम जन गदम नंग Mafam yang ini sing fa ri jan. Tam ini sing lang pa ri jan. Ko ana ga hem jan na te sai. Ai le sha bi mani tang thang ne du wai dong ni sa. Ai na mi ram de le bi se khang de mi se fa ja ja ga ji. Ya fa ja grom. Jaga bri ing sing na fa je bo sai de lem le sha bi sing khong ing le ka ram de. Ya fa ja grom. Ai ha. ima Hey. namito
ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤꯗꯒ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯁꯣꯔꯤ ꯁꯣꯛꯄ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯗꯦ ꯈꯨꯅꯤꯡ ꯈꯔ ꯀꯥꯏꯈ꯭ꯔꯦ ꯏꯆꯥꯎꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯥ ꯑꯧ ꯃꯥꯅꯦ ꯁ꯭ꯋꯥꯏꯗꯩꯅꯤ ꯇꯥꯃꯣꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩ ꯑꯊꯥꯞꯄꯗ ꯂꯩꯌꯦ ꯃꯄꯥꯟ ꯂꯝꯗ ꯃꯄꯥꯟꯗ ꯂꯩꯌꯦ ꯑꯧ. ꯃꯄꯥꯟ ꯀꯥꯏꯋꯥꯏ ꯂꯩꯒꯦ ꯊꯥꯡꯒ ꯀꯔꯥꯡꯗ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯀꯌꯥꯝ ꯊꯨꯅ ꯌꯥꯅꯤꯗ ꯏꯆꯜꯗꯤ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯔꯥ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤ ꯑꯧ ꯃꯥꯅꯦ ꯑꯣ ꯀꯌꯥꯝ ꯀꯟꯅ ꯁꯣꯛꯄꯅꯣ ꯌꯦꯡꯉꯨꯁꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯌꯨꯝꯕꯨꯛꯇꯪ ꯊꯤꯟꯖꯔꯝꯃꯨꯔꯥ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯥꯏꯐꯣꯟꯒ ꯄꯥꯏꯌꯦ ꯀꯔꯤꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯥꯔꯅꯤꯗ ꯇꯥꯃꯣ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦꯗ ꯑꯩ ꯌꯨꯝꯕꯨꯛꯇꯪ ꯊꯤꯟꯖꯔꯝꯒꯦ ꯌꯥꯅꯤ ꯌꯥꯗ꯭ꯔꯥ ꯌꯥꯅꯤ ꯇꯥꯃꯣ ꯇꯥꯃꯣ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯑꯩ ꯆꯤꯡꯈꯩ ꯀꯧꯏ ꯏꯆꯜꯒꯤꯗꯤ ꯃꯅꯤꯇꯣꯝꯕꯤ ꯀꯧꯋꯦ ꯃꯅꯤꯇꯣꯝꯕꯤ ꯑꯧ ꯁꯨꯝ ꯈꯪꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯁꯛꯇꯤ ꯌꯥꯏ ꯈꯣꯡ ꯈꯔ ꯀꯥꯏꯖꯔꯁꯨ The person you are calling is currently busy. ꯕꯤꯖꯤ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯅ ꯑꯩ ꯐꯣꯟ ꯇꯧꯔꯤꯁꯦ ꯑꯝꯇꯪ ꯊꯥꯡꯒꯠꯂꯛꯄ ꯌꯥꯔꯝꯁꯦ ꯀꯩꯅꯣ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯛꯏ ꯃꯑꯣꯡꯁꯤꯕꯨ ꯇꯧꯔꯣꯏꯗ ꯃꯥ ꯑꯗꯨꯒꯨꯝꯕꯗꯤ ꯇꯛꯀ ꯇꯧꯁꯤꯟꯅꯤ ꯋꯦꯇꯤꯡ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯃꯥ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯉꯥꯡꯉꯝꯃꯤ ꯃꯌꯥꯝꯗꯨꯒ ꯊꯥꯖꯗꯦ ꯑꯗꯨꯁꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯑꯝꯇ ꯆꯠꯂꯒ ꯑꯝꯇ ꯍꯪꯉꯨꯗ꯭ꯔꯗꯤ ꯎꯕꯁꯤꯕꯨ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯟꯗꯛꯁꯤꯕꯨ ꯑꯉꯥꯡꯗꯨꯁꯨ ꯄꯥꯎ ꯍꯥꯏꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ ꯋꯦꯇꯤꯡ ꯂꯩ ꯀꯔꯤꯝꯇꯁꯨ ꯔꯦꯁꯄꯣꯟ ꯄꯤꯔꯛꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯈꯔ ꯆꯤꯟꯕꯩꯅꯤ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯁꯨꯡꯃ ꯃꯥꯟꯅꯗꯦ ꯅꯪ ꯍꯥꯟꯅ ꯉꯥꯡꯉꯝꯃꯤ ꯃꯌꯥꯝꯗꯨꯕꯨ ꯅꯪ ꯁꯨꯡꯃ ꯃꯥꯟꯅꯗꯦ ꯅꯪ ꯍꯥꯟꯅ ꯁꯨꯡꯃ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪ ꯍꯟꯗꯛꯁꯦ ꯀꯩꯁꯨ ꯇꯧꯗꯦꯃꯦ ꯊꯕꯛ ꯈꯔ ꯁꯨꯝ ꯆꯤꯟꯕꯒꯤ ꯐꯣꯟ ꯄꯥꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯆꯤꯟꯕ ꯅꯠꯇꯦ ꯅꯪ ꯍꯥꯟꯅ ꯊꯕꯛ ꯐꯅꯌꯥꯝ ꯆꯤꯜꯂꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯤꯛꯑꯞ ꯇꯧꯕꯅꯤ ꯍꯟꯗꯛꯇꯤ ꯁꯨꯡ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯀꯅꯥ ꯐꯣꯟ ꯑꯗꯨꯅ ꯃꯤꯒꯤꯅꯦ ꯀꯅꯥꯅꯣ ꯃꯤꯒꯤ ꯍꯥꯏꯗꯤ ꯃꯤꯒꯤꯅꯦꯗꯤ ꯃꯤꯒꯤꯅꯦ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯤꯗꯨꯕꯣ ꯀꯔꯝ ꯀꯥꯟ ꯂꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯤ ꯐꯣꯟ ꯂꯩ ꯍꯥꯏꯈꯤꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯩꯕ ꯈꯨꯗꯤꯡ ꯅꯉꯣꯟꯗ ꯍꯥꯏ ꯂꯩꯒꯗ꯭ꯔꯣ ꯑꯣ ꯍꯥꯟꯅꯗꯤ ꯀꯩꯅꯣꯝꯇ ꯇꯧꯕꯩꯁꯨ ꯍꯥꯏꯉꯣꯟꯗ ꯍꯥꯏꯔ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯗꯨ ꯅꯁꯥꯅ ꯈꯪꯕ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯏꯁꯥꯅ ꯈꯪꯉꯁꯤ ꯀꯩꯗꯧꯔꯦ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯅ ꯍꯣꯡꯉꯛꯏ ꯃꯑꯣꯡꯁꯦ ꯅꯤꯄꯥꯝ ꯑꯣꯏꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯌꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯅꯤ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯂꯝꯗꯛ ꯁꯣꯔꯣꯛꯇ ꯆꯠꯂꯒ ꯀꯅꯥ ꯅꯨꯄꯤꯅ ꯌꯥꯕꯤꯗꯣꯏꯅꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨꯅꯦ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯐꯒꯗꯧꯕ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯕꯨ ꯆꯥꯅꯤꯡ ꯆꯥ ꯁꯦꯠꯅꯤꯡ ꯁꯦꯠ ꯇꯧꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯛꯑꯦ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯩꯔꯒ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯤ ꯅꯪ ꯅꯤꯄꯥ ꯑꯇꯣꯞꯄ ꯀꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯃꯤꯅꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯪꯗꯤ ꯅꯍꯥꯟꯋꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨ ꯇꯧꯕꯗ ꯇꯧꯕ ꯉꯥꯡꯉꯝꯃꯒ ꯅꯪꯅ ꯍꯧꯖꯤꯛꯅ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯕꯗ ꯅꯪ ꯃꯤꯔꯥꯏꯔꯤꯅꯦ ꯑꯩꯁꯦ ꯑꯗ ꯉꯔꯥꯡ ꯎꯕꯗ ꯃꯤꯔꯥꯏꯕ ꯅꯠꯇꯦ ꯍꯣꯠꯅꯧ ꯍꯥꯏꯕꯩ ꯋꯥꯅꯦ ꯑꯗꯩ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯊꯕꯛꯀꯤ ꯀꯩ ꯆꯦꯜꯂꯤ ꯃꯌꯥꯝꯁꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯔꯛꯑꯅꯨ ꯀꯣ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯣ ꯑꯗꯨꯒꯅꯦ ꯃꯤꯉꯣꯟꯗꯅꯦ ꯆꯦꯛꯁꯤꯟ ꯇꯧꯔꯒ ꯃꯤ ꯐꯣꯟ ꯌꯥꯝ ꯇꯧꯔꯒꯅꯨ ꯌꯥꯝ ꯏꯀꯥꯏ ꯈꯪꯉꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯄꯨꯟꯁꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ ꯀꯣ ꯁ꯭ꯇꯦꯟꯗꯔꯠ ꯑꯝꯗ ꯂꯩꯕ ꯄꯥꯝꯃꯦ ꯔꯣꯌꯦꯂꯤꯇꯤꯅꯦ ꯔꯣꯌꯦꯂꯤꯇꯤ ꯇꯣꯝꯕꯤ I love you. ꯀꯩꯅꯣ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯌꯥꯝ ꯑꯣꯜꯂꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯥꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯑꯩ ꯍꯩꯅꯗ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣ ꯅꯪ ꯋꯥꯉꯥꯡ ꯁꯥꯉꯥꯡꯗꯣ ꯌꯥꯝ ꯀꯟꯃꯜꯂꯦ ꯀꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯪꯅꯁꯨ ꯌꯥꯝ ꯈꯟꯖꯔꯒ ꯅꯪ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯦ ꯑꯩꯅ ꯍꯩꯅꯗ꯭ꯔꯤꯁꯦ ꯀꯣ ꯅꯪ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯦ ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗ꯭ꯔꯤꯁꯦ ꯅꯪ ꯍꯦꯟꯗꯣꯛꯇꯅ ꯅꯣꯏ ꯑꯍꯜ ꯂꯃꯟꯕꯨ ꯍꯩꯅꯗꯦ ꯀꯣ ꯅꯣꯏ ꯁ꯭ꯋꯥꯏ ꯂꯋꯥꯏ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯣꯕ ꯑꯩ ꯉꯥꯡꯕꯅꯦ ꯑꯩꯈꯣꯏ ꯈꯨꯟ ꯄꯥ ꯋꯥ ꯉꯥꯡꯉꯛꯀꯅꯣ ꯌꯥꯝ ꯍꯩꯅꯗ꯭ꯔꯗꯤꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯦꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯗꯤ
ꯑꯩ ꯅꯪꯒꯤ ꯅꯉꯣꯟꯁꯦ ꯌꯥꯝ ꯆꯤꯡꯅꯔꯦꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯃꯨꯔꯒ ꯌꯥꯔꯦ ꯇꯣꯛ ꯌꯥꯔꯦ ꯉꯁꯤꯗꯩ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔ ꯀꯨꯝꯁꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯐꯣꯟꯗ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯌꯥꯔꯦꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯗꯤꯅꯦ ꯇꯣꯛꯑꯁꯤ ꯉꯁꯤꯗꯩ ꯅꯪꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣ ꯌꯥꯝ ꯍꯩꯅꯗ꯭ꯔꯗꯤ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇ꯭ꯔꯣ 다스상네 맞죠? gái đúng kẹo quá là cái này nữa chả là này 다스상네 맞죠? mày tụi mình đã chọn 마네 얌 홍어메네 다스난다 hôn một cái này có khăn thì hôn gì đó 다스난다 cả một lần mình đã nâng gì 와칸디 온드리다 그래 어저께 와칼 온지 봐 어때 엄마 난 뭐야 물론 리티네 엄마 안 기다냐 mày tụi mình mi ơi bà sĩ của bác phun năm này năng bỏ các khăn ngon này 다스난다 이 봉투 낚비요 ơi giờ tôi mà tầm là 자 thà trên lô đó chả gầy lại tao làm là 다스난다 어저께 도 금방 그냥 타이 내기 오월로 온 싸워 근데 거기다 phun năm ít thà trên là cân 어저께 이제 rồi li티